Akaswani Imphal Ningthoukhongjam Suni na pau pajari ahanbada maruiba pau. Ukhrul jilagi Litan Police Station na konba Luksangkhong na sakhangdaba khulai paibasing na ambush tawrukpadagi Assam Rifles ki personnel ani sire. Mukhyamantri Yumnam Khemcha na hairi Phurupsingi marakta mapung phana thajanaba thamnarabadi lanjenariba miyoi-sing mapung phana masa masagi mayumda hanjilhanba ngamgani. Mitop khandokpagi thabakta yauriba Special Intensive Revision gi kanaba phangba haure haina Mukhyamantri Yumnam Khemcha na phungdokre. Bosian na loba kumsi sahigi High School Living Certificate Compartmental Special Parikya 2023 ki fall ngasi lauthokre amasung Pradhan Mantri Narendra Modi Leibak Ahum gi khongchata ngasi nungthil Indonesia da thungkre. Ukhrul jilagi Litan Police Station na konba Luksangkhong ga sakhangdaba khulai paibasing na ambush tawrukpadagi Nifu Suba Assam Rifles ki personnel ani sire. Assam Rifles ki pauna hai thogdok adu ngasi nungtil pung ani khara helakpa adwai da thokibani masak khangdaba khulai paibasing na Assam Rifles ki kangbo aduda nongmai kapsilaktuna attack tawrukpada Jawan ani adu phibam luna soki tungda makhoi layingnaba pukhatpada laikidabani hairi makhoi ani adu warrant officer amaga rifleman amagani hairi. Rajyapal Ajay Kumar Bhalana Ukhrul jilagi Lungchangkhong da ambush tawrukpada Assam Rifles personnel ani laikidabagi thogdok adubu thamoi shokna nungaitaba phongdorakle. Social media da thagatpa warol mada Rajyapal na hai asiguma pangdabagi hingsagi thogdok asi thamoi shokna yaningde asiguma thong chatharakpa miyoi-sing asigi mafam samaj asida leite masina rajya sigi amatu oibagi wakhalon amadi santi raksagi phibamda akaiba piba ngamloi. Rajyapal na laikidaba personnel sing imung manunggi awabadasu saruk yari hairi asoba personnel singsu athuba matamda phagalakpa oirasanu hairi. Ukhrul jilagi Lungsangkhong da Nifu Suba Assam Rifles ki convoy da ambush tawrukpabu yamna laibak thiba thogdokni haina Griha Mantri Govindas Ningthoukhongjam na hairi. Social media thagatpa warol amda Sri Govindas na asiguma hingsagi thabak asina rajya sigi santi amasung nungsi chanabagi lambida akanba pi mahakna hai thogdok aduda soklaba personnel sing athuba matamda phagalakpa oirasanu Griha Mantri na hai security force na thogdok aduda chenaba miyoi sing athuba matamda ain gi ba thabak sing lakhalakani haibagi achetba thajaba lei asigum matam asida ekoi pumnamak amata oina leminaduna rajya sigi santi amasung apunbagi saktam ngaktuna chatminase. Mukhyamantri Yumnam Khemcha na hairi sarkar asina IDP singi damak piba yaba tengbang pumnamak pigani. Lamboi Khongnangkhong Relief Camp ta leiba IDP singda aruba anaba sing nariba miyoi singda lupa lakh amamam gi sel gi tengbak ngasi khusinakre. Sri Khemcha na hai IDP singi damakta akhanaba thaurang sing paikhatuna piba yaba tengbang sing sarkar asina phangali mangna hai IDP sing ne thengnariba awaba sing asidagi kharada oirabasu kokhanba ngamnaba sarkar na thaurang asi paikhalakpani. Laibak thiba thogdok amana maram oiduna makhoina masa masagi mayumda leiba phangdaduna relief camp singda leibani Sri Khemcha na hai. Yum Thado Galay Kishun Noiba Ponate, Adu, Tanzania Dabanina, Adum Lady, Kitang the Versu, Mating Pangbayana Vaidana, Si Ministergi, Mating Pangaba, Pashakarale, Anaba, Cancer Gumba, Dialysis Gumba, Lairagati, Mating Pangshi Haidana, Cancer Patient Camley, Dialysis of Kale, when a Kanasan Vidanasi, Sangam Divami, Kungataruta, Lupalak Amam, Kusinabani, Pangjari Basina, Aruibanate, Tana Tanaraga, Matamatangi, Mangamba Pangjagi. Paumi sing na hangba wahang amagi paukumda Mukhyamantri na hai IDP kharadi masa masagi mayumda hanjilhanba hokre Kangpokpi Churasanpur amasung More na chingba mafam singdasu IDP sing hanjilhanaba wafam sing khanari. IDP sing haujik phawba mapung phana hanjilhanba ngamdribasi Kanglup singi marakta thajanaba daba leibadagini amana amabu mapung phana thajanaba thamnarabadi IDP pumnamak athuba matamda masa masagi mayumda hanjilhanba ngamgani. Rajya Sabha ki Sadasya Adhikari Mayum Sarda Devina Lamboi Khongnangkhong Relief Camp ta leiba IDP nupi singda fisha kol amadi atai hingnabagi lambi oiba yaba polam singsu athuba matamda khusinaragani hairi. Ngasigi thorom asida MLA Sanasam Premchandra amasung Imphal West ki Deputy Commissioner Mayanglambam Rajkumar Singh nachingba maruiba miyoi sing saruk yaki. Mukhyamantri Yumnam Khemcha na hairi Election Commission of India gi makhada chathariba Special Intensive Revision asida mitop khandoknabagi saruk yauri masigi kanaba mahi phangba hore. Imphal gi nitai pachu thekta leba thambal sanglen ngasi pangthokpa Special Intensive Revision SIR Phase 2 gi matangda
ꯈꯟꯅꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯋꯥ ꯉꯥꯡꯕꯗ ꯁ꯭ꯔꯤ ꯈꯦꯝꯆꯥꯅ ꯍꯥꯏ BJPꯗꯤ SIRꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ SIR ꯑꯁꯤꯗ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯃꯍꯩ ꯍꯧꯖꯤꯛ ꯐꯪꯕ ꯍꯧꯔꯦ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯑꯁꯤ ꯈꯪꯗꯨꯅ ꯀꯦꯟꯗ꯭ꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯔꯥꯖ꯭य ꯄꯨꯝꯅꯃꯛꯇ SIR ꯇꯧꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄꯅꯤ ꯃꯍꯥꯛꯅ ꯍꯥꯏ SIRꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯄꯥꯔꯇꯤꯁꯤ BJPꯅꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯑꯆꯧꯕ ꯄꯥꯔꯠ ꯑꯃ ꯌꯥꯎꯕꯁꯤ ꯊꯨꯝꯃꯒ ꯄꯨꯔꯒ ꯉꯁꯤꯗꯤ ꯔꯤꯖꯜꯠ ꯑꯣꯏꯅ ꯐꯪꯕ ꯍꯧꯔꯦ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯇꯅ ꯊꯕꯛ ꯀꯧꯕ ꯑꯗꯨꯒꯨꯝꯕ SIRꯁꯤ ꯚꯥꯔꯠꯀꯤ ꯖꯅꯇꯥ ꯄꯥꯔꯇꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯈꯪꯗꯅ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯇꯧꯕꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏꯒꯤ ꯔꯤꯖꯥꯕ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLAꯁꯤꯡꯒꯤ ꯃꯤꯇꯤꯡ ꯑꯃꯒ ꯁꯦꯝꯗꯅ ꯂꯣꯏꯅꯃꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ MLAꯁꯤꯡꯅ ꯊꯋꯥꯏ ꯌꯥꯎꯍꯟꯗꯅ ꯃꯁꯤ ꯒ꯭ꯔꯦꯠ ꯑꯦꯆꯤꯚꯃꯦꯟꯅꯤ ꯃꯤꯐꯝ ꯑꯗꯨꯗ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯔꯥꯖ꯭य ꯁꯚꯥꯒꯤ ꯃꯦꯝꯕꯔꯁꯨ ꯑꯣꯏꯔꯤꯕꯤ ꯁ꯭ꯔꯤꯃꯇꯤ A. ꯁꯥꯔꯗꯥ ꯗꯦꯕꯤ, ꯒ꯭ꯔꯤꯍꯃꯟꯇ꯭ꯔꯤ ꯒꯣꯕꯤꯟꯗ ꯗꯥꯁ, ꯍꯥꯟꯅꯒꯤ MP ꯁ꯭ꯔꯤ ꯕꯤꯅꯣꯗ ꯁꯣꯟꯀꯔ, MLA ꯁꯤꯡ ꯑꯃꯁꯨꯡ ꯗꯣꯜ ꯑꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯀꯔꯌꯀꯔꯇꯥꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ Department of Information and Technology na miyamgidamak pujarakli E-Seva Manipur. Certificate tanthokpagi, document logthokpagi, employment exchange ki service sing pumnamak online da apply tawba yaragani. Meri pehchan oina Aadhaar authentication tawraga araiba mawngda login tawbiyu. Adomgi maruoiba document sing DigiLocker integration tawduna secure oina digitally sizanabasu yare. Central amati state ki leiriba government service sing umang integration ki matengna irai line access tawbusu yaragani. Adomna hangningba wahang singidamak AI chatbot support su hapchari. Masida natana WhatsApp governance ki khuthangda adom ki phone da notification update lakhanbasu yare. Aduna sizinnabiyu government ki service sing bu miyam da hena naksil haliba E-Seva Manipur. ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯋꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯕꯣꯁꯦꯝꯅ ꯂꯧꯕ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯣꯝꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯄꯤꯁꯤꯌꯦꯜ ꯄꯔꯤꯈ꯭ꯌꯥ 2016ꯀꯤ ꯐꯣꯜ ꯉꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯕꯥꯕꯨꯄꯨꯔꯥ ꯏꯝꯐꯥꯜꯗ ꯂꯩꯕ ꯕꯣꯁꯦꯝꯒꯤ ꯑꯣꯐꯤꯁꯇ ꯄꯔꯤꯈ꯭ꯌꯥ ꯑꯗꯨ ꯍꯥꯏꯗꯣꯛꯂꯗꯨꯅ ꯕꯣꯔꯗꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯤꯖꯒꯨꯔꯨꯃꯌꯨꯝ ꯖꯤꯇꯦꯂꯥꯜ ꯁꯔꯃꯅ ꯍꯥꯏ ꯄꯔꯤꯈ꯭ꯌꯥ ꯑꯁꯤꯗ ꯄꯨꯟꯅ ꯃꯍꯩꯔꯣꯏ 3,312 ꯊꯥꯕꯗ ꯃꯍꯩꯔꯣꯏ 3,318 ꯄꯥꯁ ꯇꯧꯈꯤ꯫ ꯄꯥꯁ ꯇꯧꯕꯒꯤ ꯆꯥꯡ ꯆꯥꯗ 49.83ꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯄꯔꯤꯈ꯭ꯌꯥ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯗꯣꯛꯄ ꯉꯝꯕ ꯍꯥꯏꯕꯁꯤ ꯕꯣꯔꯗꯀꯤ ꯏꯇꯤꯍꯥꯁꯇ ꯑꯍꯥꯟꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯄꯔꯤꯈ꯭ꯌꯥ ꯑꯁꯤꯗ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯁꯕꯖꯦꯛꯇ ꯃꯍꯩꯔꯣꯏꯁꯤꯡ ꯐꯦꯜ ꯑꯣꯏꯕꯒꯤ ꯆꯥꯡ ꯋꯥꯡꯂꯤꯕ ꯑꯁꯤ ꯑꯣꯖꯥꯁꯤꯡꯅ ꯁꯕꯖꯦꯛ ꯑꯅꯤ ꯑꯁꯤꯗ ꯈꯔ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯄꯔꯤꯈ꯭ꯌꯥ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯄꯥꯁ ꯇꯧꯕꯒꯤ ꯆꯥꯡ ꯆꯥꯗ 39.98ꯅꯤ, ꯑꯦꯗꯦꯗꯀꯤꯅ ꯆꯥꯗ 39.40ꯅꯤ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯆꯥꯗ 38.30ꯅꯤ꯫ ꯁ꯭ꯔꯤ ꯖꯤꯇꯦꯂꯥꯜꯅ ꯍꯥꯏ बोर्ड की अखोई हिस्ट्री दा कंपार्टमेंटल की परीक्षा मरक्तसु हंदकी परीक्षा से क्वाइदगी थुना हाइदोखिबा कोई एग्जामिनेशन अमनी अखोइना हाई स्कूल लेवल सर्टिफिकेट एग्जामिनेशन जी येंगु मतमदा फेल ओइरिबा मोइ लिसिंग अहुम मरि सिमनुदा साइंस दा 20% मुक हेम फेल ओए सोशल साइंस दा खरख खंते अदुना फेल ओइरिसि करी मरमगिनो हाइबा डाटा सि ओजा की सिंपमदा लेबिरिबा बोर्ड की सिंपमदासु लेबिरिबा अखोइ पुमनमकना करी मरमगी परीक्षा से फेल ओइरिबनो हाइबगी थिजिनबा मसंगी। ꯕꯤꯁꯅꯨꯄꯨꯔ ꯖꯤꯂꯥꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯗꯤꯁꯥ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝ ꯉꯁꯤ ꯖꯤꯂꯥ ꯑꯁꯤꯒꯤ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯁꯤꯗ ꯗꯤꯁꯥ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯄꯔꯁꯟ ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯥꯏ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯁꯥꯒꯤ ꯃꯊꯧ ꯈꯪꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯕꯗꯤ ꯁꯃꯥꯖ ꯑꯁꯤꯕꯨ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟ ꯑꯃꯁꯨꯡ ꯊꯧꯗꯥꯡꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯁꯤꯛꯁꯥ ꯑꯃꯁꯨꯡ ꯍꯛꯁꯦꯜꯒꯤ ꯂꯝꯗ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕ ꯇꯉꯥꯏꯐꯗꯦ꯫ ꯖꯤꯂꯥ ꯊꯥꯛꯀꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯂꯝꯕꯤꯔꯣꯝꯗ ꯆꯪꯁꯤꯟꯃꯤꯟꯅꯁꯤ꯫ ꯊꯧꯔꯝ ꯑꯗꯨ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔ ꯄꯨꯖꯥ ꯂꯥꯡꯕꯝ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯤꯚꯥꯒꯁꯤꯡꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟꯒ ꯃꯔꯤ ꯂꯩꯅꯅ ꯗ꯭ꯔꯥꯐ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯁꯤꯡ ꯖꯤꯂꯥꯁꯤꯡꯗ ꯐꯣꯡꯅꯅꯕ ꯔꯥꯖꯅꯤꯇꯤ ꯗꯣꯜꯁꯤꯡ ꯌꯥꯎꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯇꯦꯡꯅꯧꯄꯜ ꯖꯤꯂꯥꯒꯤ ꯑꯣꯏꯅ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟꯒꯤ ꯃꯇꯥꯡꯗ ꯔꯥꯖꯅꯤꯇꯤ ꯗꯣꯜ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯖꯤꯂꯥ ꯑꯁꯤꯒꯤ ꯈꯥꯡꯁꯤꯝ ꯀꯦꯝꯞ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯔꯁꯨ ꯑꯣꯏꯔꯤꯕ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔ ꯁꯚꯥꯄꯇꯤ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫
Sandia Jila gi oina jila asigi electoral registration officer su oiriba additional deputy commissioner MD Feroz Khan na sabapati oiduna pangthoki. Kakching Jila gi Kakching Sumdang Lekai de laiba representative of lawyers ki auditorium da sarkar gi tongan tongam bibak singi khutangda miyam da phangaliba khudong chaba singi matangda miyam punna khangminabagi thorom ama ngasi pangthokre. Primary Agricultural Credit Society singda sarkar gi thorang singi matangda mari leinaba bibak singi miyoy singna wangang ke. Humbutra tares suba ban mohosha palan thorom gi manung channa raija sigi tongan mafam singda sarkar gi loisang sing amadi lanai club yaun lup singna u chara sing thabagi thorom sing pangthokle. Thorom asigi sarukama oina Sandil Jila gi tongan ba khul tareta u chara sing thabagi thorom pangthokke. Kangpokpi Jila dasu thorom asigi sarukama oina Samphai Subdivision ki manung chana laiba Kaithel Mambi Government High School da u chara thabagi thorom pangthokke. Hauzik leiriba Linong Bazar Feeder asi ani thongna khaidongna ba thabgo paikhat kadaba leibana 33/11 kb usoi pokpi substation hayeng ayuk pung 10 dagi nungthil pung ama phawba miyamda mi mai phangaloi hairi. Kangpokpi Jila gi New Kaithel Mambi Police Station na konba parengba khunthaki umang amadagi sahi 15 dagi 30 phawbugi manungda oigadaba nupa amagi asiba hakchang phangle. Police ki pauna hai MUSC higok machugi khongrau asangba ma shetli arangba machugi t-shirt ama litli makutta sana machugi khudop ama susirami. MUSC rims ki mokta thamli imung manungna thasi ki nipan phawbugi manungda masak takladrabadi ain gi matungina mathong mangam pangthoklagani hairi. India Med Department Imphal Center na hairi ngasidagi hauduna lagliba numit nini phawba raija sigi jila kharada akhak araw yauna nong churaba yai. Imphal East, Imphal West, Tamenglong, Senapati, Kangpokpi, Ukrul, Jiribab, None, Thobal masung Ferjolda nong churaba yai hairi. Pawgi marak thatna atenba break amamu. NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Pizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdop naba PET CT scan leiraba hospital ni CMHT PMJOY card paiba amasung government employee singisu laying bada khudong chaba pizari Dr Singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. Akaswani Imphal dagi pau tabire. Pradhan Mantri Narendra Modi lebak ahum gi khongsata ngasi nungtil Indonesia da thungkre. Sri Modi na mafam adu de hek thungbaga Indonesia gi Rashtrapati Prabowo Subianto taramna oki Pradhan Mantri Narendra Modi bu Jakarta Airport ta mafam adu de leba Bharat macha singna lebak ki nat ki oiba phizol setuna kala sanskriti gi oiba thorom sing pangthoktuna oki Khongsada sa Pradhan Mantri na Indonesia gi Rashtrapati ga lebak ani gi oiba mari asi hena chesil hanaba amasung tengbang pinanaba wafam sing khanagani hairi Sri Modi na ऐतिहासिक ओइरबा शहर योगकर्ता दा सुसत कनी Indonesia gi khongsat loibaga Sri Modi na Australia da tha sigi nipan digi tara phawba leiduna ahum suba Bharat Australia annual summit ta saruk yagani khongsat asigi matungda Sri Modi na New Zealand da tha sigi tara digi tara mathoi phawba leiduna leibak adugi maka phamana ba Christopher Lakshan ga leibak ani gi wafam singkhana gani hairi hauzik sanabagi paw Ngangbam Amukhomba dagi FIFA World Cup lisingini kuntroki round of 16 ge match amada ngasi ahing nongyai matung pungkhai chatpada Portugal ga Spain ga sanagani ngasi ayuk sanakiba round of 16 ge match amada England na Mexico bu panjel ahum mani da thoikhre haukiba ahing nongyai matung pung ama makhai tabda sanakiba match tana Norway na Brazil bu panjel ani amada thoikhi ahan ba NMNC Women's Under 19 T20 trophy gi ngasi thangmaiban thau ground sanakiba match ta sedo thangmaibana TCMDC thongju part 2 pechu lampapo run marfu marida thoikhi ahan ba semi final da hayeng agsdo khanga boka PCC mayai koibi ga sanagani ani suba semi final dana yumsa kasa numita thau thangmaiban ga force khetriga ga sanagani NCL nongpok lorembam da chinun chathari ba tare suba lamba mayum nongthon memor football festival gi ngasi sanakiba Mesta two brothers Hairokna Thaugai FC Pangaibu Panjal Ani Shinoda Aduga Flori Hostel Sagolbana Dailim FC Kwarok Maringbu Panjal Ama Shinoda Thoikre
Seyo Singjamai Ketri Lekaina Sinu Chathariba Ani Super State Level Let TS Iboyama Sing Memorial Hockey Tournament ki ngasi sanikba match da Maira Basikongna KISSC Khongmanbu Panjil Tara Amada Thoikre atoba match amada Seyo Ketri Lekaina UYAC Usekonbu Panjil Mari Honda Thoiki Apunba Manipur Hwela Long Ulubna Bangladesh ta Leiba Maharaj Gambir Singh Memorial Research Center da Thang Tagi Polam Sing Khuchinakre Kurai Popular High School gin pi macha amadi nupa macha sing goiba hockey team sembagi thoram ama ngasi school asida pangthokre hockey team sembagi thoram aduda headmaster Aribam Pritamjit Sharma sarwyakhi Suni Arubeda maruiba pau amuk Ukhrul jila gi Litan Police Station na konba Lungshangkhong da sakhangdaba khulai paiba singna ambush torokpadagi Assam Rifles ki personnel ani sire Mukhyamantri Yumnam Khemsa na hairi Purup singi marakta mapung phana thajanaba thamnarabadi lanjenariba miyoi sing mapung phana masa masagi mayumda hanjilhanba ngamgani mitop khandopaki thabak yauriba special intensive revision gi kanaba phangba haure haina Mukhyamantri Yumnam Khemsana phongdokre Bosiam na lobo kumsi sahi gi high school living certificate compartmental special parikya lisingani kuntaru ki fall ngasi lauthokre amasong Pradhan Mantri Narendra Modi na leibagom gi khongsata ngasi nungthil Indonesia da thungkre pauloi jare